अहानबदा मरुइबा पाउ इहान हानबा ओइना स्टेट असदा नोंगमदा मियोइ चामा नौना कोविड-19 पॉजिटिव ओइख्रे एग्रो बेस्ड इंडस्ट्रीज हॉर्टिकल्चर अमदी MSME ना मणिपुर की सेंथोक लंबिदा तुंगदा यामना चावना कानाबा ओइरकनी अमदी मालेमगी अतै मफम सिंगा चांगदमनबा ngamkhani हाइना मणिपुर के चीफ मिनिस्टर एन बिरेना थाजाबा फोंदोख्रे अमदी कांग्रेस सगी सोंथोखिबा MLA तरेत मणिपुर लेजिस्लेटिव असेंबली चंगबदा अथिंगबा थमले हाइना मणिपुर हाई कोर्ट ना राय ताख्रे Krumzari Times of Manipur News miyang tabiri bapuna po Elizabeth na taram nong chari hausi miyam da pau sandok na pizari State asida nga nong chanimsa miyoi chama COVID-19 positive oire masigi mathagta ngarang ahing atheng badasu state asida nong na miyoi kuntra taret COVID-19 positive oiba thengna krai ngarang ahing atheng bada positive oikiba miyoi singadu rims ki VRDL dagi miyoi kunithoi amasung chanimsa ki taramanga ni मियोई कुंट्रा तरेत असिगी मनुंगदा इम्फाल वेस्ट डिस्ट्रिक्ट तगी बातारामाथोई नुपी अनि चुराचांदपुर डिस्ट्रिक्ट तगी नुपा निपान नुपी मरी कक्चिंग डिस्ट्रिक्ट तगी ना नुपा अनि कामजोंग डिस्ट्रिक्ट तगी नुपी मंगा बिष्णुपुर अमसुंग तमेंगलोंग डिस्ट्रिक्ट सिंगदगी नुपा अनि अमसुंग उखरुल डिस्ट्रिक्ट तगी नुपा अमा यावरी तुंगदा मियोई कुंट्रा मापन अमसु टेस्ट तौबदा पॉजिटिव ओइदुना ngasiगी ओइना पुन्ना मियोई चामा पॉजिटिव ओइख्रे नाकलमरोमदा मियोई तरुक अमना नौना टेस्ट तौबदा नेगेटिव ओइबदगी डिचार्ज तौख्रे मखोई सिंगदु उत्तर प्रदेश महाराष्ट्र अमसुंग दिल्ली दगी स्टेट असदा हलखिबा मियोई सिंगनी पॉजिटिव ओइरबा मियोई सिंग इम्फालदा लेरिबा कोविड केयर सेंटर सिंगदा थमखिबगा लोइनना लायेंग चथबा होख्रे लोइनना मरी लेनबा डिस्ट्रिक्ट एडमिनिस्ट्रेशन सिंगना पॉजिटिव ओइबा थेंगनाखिबा मफम सिंग कंटेनमेंट जोन ओइना लाउथोखिबगा लोइनना चथोक चसिनदा अथिंगबा थमख्रे नौना हेंगलक्लिबा पॉजिटिव ओइबा मसिंग असि थारगा हौजि फावबदा स्टेट असदा पुनबा पॉजिटिव ओइबा मसिंग चनीगा हुमफुतरा निथोय यौख्रे मसिगी मनुंगदा एक्टिव केस चनीगा तरामरी लेरी मियोय यांखै निपाना नौना रिटेस्ट तौबदा नेगेटिव ओइबदगी डिचार्ज तौख्रे एग्रो बेस्ड इंडस्ट्रीज हॉर्टिकल्चर अमदी MSME ना मणिपुर की सेंथोक लंबिदा तुंगदा यामना चावना कानाबा ओइरकनी अमदी मालेमगी अतै मफम सिंगा चांगदमनबा ngamgani हाइना मणिपुर की चीफ मिनिस्टर एन बिरेना ngasi संजेन थोंगदा लेबा डिपार्टमेंट ऑफ हॉर्टिकल्चर एंड सोइल कंजर्वेशन दा प्लांट हेल्थ क्लिनिक लॉन्च तौबगी थौरमदा फोंदोख्रे क्लिनिक असिदा नतना मोबाइल सोइल टेस्टिंग लैब व्हीकल सु CM ना लॉन्च तौखी थौरमदुदा स्टेट प्लानिंग बोर्ड की डेप्यूटी चेयरमैन एस राजन हॉर्टिकल्चर एंड सोइल कंजर्वेशन की प्रिंसिपल सेक्रेटरी P बाइफई अमदे हॉर्टिकल्चर डिपार्टमेंट की स्टाफ सिंगसु सरुक याखी थौरमदुदा चीफ मिनिस्टर एन बिरेना प्लांट हेल्थ क्लिनिक लिंखतपा सि यामना थागनिंगाई ओइ लौमी सिंगना पोथोक पुथोकपा मतमदा थेंगनरिबा अवाबा खरा मखैदि कोकपा ngamlagani मणिपुर की लौमी इचिलिनाउ सिंगनसु चाथोक मरांग कायना पुथोक्तुना इरोमदोम लेपचबा ngamnabagidamag ट्रिपल क्रॉपिंग तौनबा मरु मरांग सिंग येंथोखिबा लेख्रे लौमी सिंगनसु मसिगी कानबा सिंग असि लौबियु अमदि डिपार्टमेंट नसु लौरोक पंथा यौरक्लबनिना अथुबा मतमदा थबक हौनबा होनमिनसि हाइखि चीफ मिनिस्टर ना मखा तारादुना ngarang thawal gi quarantine center amada inmate singna chathaki ba thawong adu yamna mawong tadaba thawong ni amadi akanba mawong da condemn tawi makha tana atopa quarantine center singda su inmate singna duguma thawong sing chathabiganu guardian singna su quarantine center da lairiba ichai su singbu takpi tambiduna discipline naina chathanbiu लोइनना मियामना फेस मास्क हैंड सैनिटाइजर सिजनबियु अमदे सोशल डिस्टेंसिंग ngakna chatpiyu masina COVID-19 थेंगनबगी अमता ngairaba पाम्बैनी हाइखि प्लांट हेल्थ क्लिनिक से मसी कई अखोगी इंडिजिनस प्लांट कया फ्रूट्स कया चिंजा कया मांग मुटखिब करिगिनो टाइमली फजना साइंटिफिकली ट्रीटमेंट तौद अदगी मोरक तीन तारे मोरक पोरग यारे सूमाय तौना अचौब एडवांटेज हॉर्टिकल्चर एंड सोइल कंजर्वेशन पीरेना लौई मधुगी एरिया खितंग तौबगीदमत ngarang गेट के हेता नोमना खोतना तौब बारबरिक आई वुड लाइक टू से आई मधु कंडेम तौई
अदुगुम नेचर रो क्वारंटाइन सेंटर थे इधर लेबीरी मीसिंग मखाता ना तो विगनो अदुना गार्जियन सिंग मरुइना प्लीज टीच योर फैमिलीज नखोई नखोई की गार्जियन सिंग इसा सिंग इनाउ सिंग दो फजन ताकपियो तंबियो डिसिप्लिन नाइन मेंटेन तोबियो ngasi फावबदा गवर्नमेंट होनरिबसे 35,000 था अनि द एकोमोडेशन ट्रांसपोर्ट करपा मधुदगी मु ट्रेन दगी बस द पोरक अंद मु मागी डिस्ट्रिक्ट थाबा नतना मु मायाम जी टेस्ट तौनबगी तौबा से अराइब नते आई हाना ऑलरेडी जनवरी की होरकवा दाइ हाइग्रबनी मणिपुर न कोविड थेंगना गदोरिसे अखोगी लिमिटेड रिसोर्स लिमिटेड मैन पावर सिने थेंगना जगदबनी अदुना मायाम की कोऑपरेशन नतदि उपाय लेरोयना हाइजगिबनी अदुना nasi ekoi thengari is uncounted number amasu flight tagi kari dagi laksan mayam se masi aduna ai guardian sing leina appeal tawi quarantine center da leiri ba isa isu sing do phajana discipline leina thaksi ka si leina protocol ngang na SOP ngang na chalhan bio कांग्रेस तगी सोंथोखिबा एमएलए तरेट स्पीकर की ट्राइब्यूनल ना मखोई की मथकदा थांगलखिबा डिस्क्वालिफिकेशन की केस की वायल चथादुना वारेप तादुना डिस्पोज तौद्री फावबा मणिपुर लेजिस्लेटिव असेंबली चंगबदा अथिंगबा थमले हाइना राय ताख्रै ngasi Manipur High Court ki Justice KH Novin ki single bench ki court na raya si takhibani panbaya Congress ki MLA taret KH Zoikisan Surya Kumar Okram K Ranjit K Mega Chandra Didi Thaisi O Henry Amadi K Govindas na petitioner oiduna lengak pairiba BJP da chongsin khiba Congress ki MLA taret haibadi MLA S Bira Ginswan Hua O Lukhoi ngamthang Haukip Y Surchandra Khetrimayum Biren Pongnam Brozen ki mathakda thangalakibani ngasi Manipur High Court ki Justice KH Novin na takiba raya si matung inade BJP da yaukraba MLA taret asi June gi tang 18 da pangthokadoriba Rajya Sabha gi mikhalda saruk yaba yaroidori Amaromda ngasi Manipur High Court na takiba raida hanadagi Manipur Legislative Assembly ki Speaker ki Tribunal da panduna leiriba Congress MLA taret ki disqualification case ki matangda Speaker ki thawoidaba mawong asina India ki Judiciary ki puwari da amuba kali taisinduna leihoragani haina Wangkhem AC ki MLA K Mega Chandra na fongdokrai ngasi babu parada leiba mahaki quarter da pangthokpa pawgi mifamda mahakna makha taraduna case sing asigi matangda Manipur High Court na tarakliba raya sibudi taramna oi raya sina matam kuina namsinduna laklaba case asigi achumba wayal athubada laklagani haibagi thajaba lei haiki amaromda english ni tara nipan dagi hauduna ngairakpa case asigi matangda Supreme Court amadi High Court agi thamlakpa wafam speaker na thawoidana leithokpa haiba si laibak thibani ngasi High Court na tarakliba rai asina Manipur gi Legislative Assembly gi judiciary system asi fail oire takpani haiki gi speaker gi post se atuki matik yamna laibak thiba Bharat ki judicial history da amuba kali ne iraga lehoroga ba adugumba ngasi ki numida sigi khalubada even if I welcome the outcome of the judgment of the High Court it is very unfortunate I should say adura ngasi ki judgment sina Manipur ki democracy se fail hoire Manipur ki asigumba judiciary se institutions sing se fail hoire haiba se ngasi ki directions of the High Court sina prove tawre adura maramur kanda ma se Congress party na ninda tawi matung da amuhon da thohan ningde adura akhoina athuba matamda ain haiba si lei Bharat ki संविधान lei Bharat asi democracy chatpa leibak amani haiba se ngasi High Court amadi Supreme Court na pikhiba sigumba landmark oiba judge sing se masi aikhoina khana bagi matam ama oiri haiba se ngasi gi outcome of the honorable High Court's judgment se masina tai aduna masi para amani haina ina thamjaningi Flight ki khutang da state asida puslakli ba miyoi pumnamag gari da leiba HRD Academy da honzilak pasna school asida duty tariba lenga ki employee kayadi mi painare school asida puslak pagi mahutta airport agi masa gi district ta pukhiba kari kaibagi haina pendana hangnarakli Pawamagi matung inang asi Imphal da thunglakiba flight ta tonglakpa kayana physical distancing gi chana kangron tungoi naram laga laichat asibu thawoi wawai taba mawongda leibagi mami ama su chauna takhe karingumba miyoi ama positive oiramba matamda school lasida leiriba miyoi khudingdi awawa tagani school lasida laklaga ming isinba khak natana
amadi miyoi amamamda lunch pack ama piba natana atopa karishu tawba leite school asida chani channi chaloi khangdana flight lakpa miyoi khudima pusilakli basi lunch pack piba yana bagira haina mari lenaba singi mafamda hangnarakpaga loinana laklam liba miyoi sing asina sizna baloiraba polam kaya su mafam marang khangdana ichai saina leiri ngasigi oina flight lakhiba kaya masa masagi district ta pukhiba leitabana school asi quarantine center ama ohenba hotnabada khudongcha daba kaya mayoknare chireba tanfam masida mai laktabadagi awaba masu mayoknari hairi masida अखोगी जोन यो ना इकरम ता हाइजे अखोई ने ड्यूटी चलिसे अखोई मैम जी शिरोन थाजम गस माने हाइबदी मसिल लाइब मिसी मणिपुर की डिस्ट्रिक्ट मैम जी लोन थोमजले अदुगा सोशल डिस्टेंस अमता तौदे अखोई ना फमी सिबदी जिंगा खादना तौरे अदुगा लाइब सिंगसि मी सिंगसिदे अदुम किरि इना ना सिनेमाटिक इना बरि तौरसे अदुना लाइब फ्लाइट अहु मरि ngasi फ्लाइट मंगानी फ्लाइट अहु मरि लाइ मी सिंगसि पुलप तो खाइनरे लेखोंग लेनांगा खुदेंग दा हाप पुलप तो खाइनबदो अदुनी तौरसे अदु पॉजिटिव ओइबा अमनि यारमदि पुलप नि नादुरसे अदु मणिपुर को मि कोक्सि कैनो हंगे आई की सजेशन दि अपंग बाई की सजेशन दि एयरपोर्ट तक लाइव भी सिंगसी मागी डिस्ट्रिक्ट की बस थारगा उखुल की तमिलों की थादोखरगा आदा मागी क्वारंटाइन सेंटर दा तौबदुनो फबरन खली अदो सिदा थाजलेसि ओनली ममिंग खक इरगा मखोगी लंच पैकेट अमखक पी पैकेट टू सप्लाई तौबु यानब तौरिब्रा करिनो मसिगी कानबसि कैनो खुन उबंगमदे मसिदा पुलाप थोमजलगा ममिंग इरगा पुलाप मु थादोखिबनेबा मसि कानबसि कैनो सिनि दाइना हंगनि दि गवर्नमेंट अदा सिदि अखोई डीपीसी पुलाप सिनि वने सितोम लोकतिन मयाम लैसिदा असे कमाई चकने अखोई लोकतिन जि लोंने है अदा सिदा मी असोक्या ओरबा मी लाम मि लोक सितब यागद्र मोय अदा मोना सारम लोइन थादे अदा मसिगी कानबसि करिनो अदुना अखोई ड्यूटी तारिसिंग सि गवर्नमेंट सर्विस तोरमनि कायने तारनि मसि पंगली पंगना अदा हराव मिसियां वनि मसि ड्यूटी का तारगा केम कीदबा स्टेट नि केम कीदबा कंट्री नि खोइ नारिसे पृथ्वी ते खोइ कीदबा कंट्री नि अमेरिका थोना या फबा मोना खोइ नाय मी खोइ उस्तबा बॉम्बे महाराष्ट्र चाइना दगी महाराष्ट्र ने हेले मसिंग नाबा अदुना मसि याम रिक्स नि आगी मोतरी मसि Manipur asi potential yamna leiba lamdamne center gi mateng ngaiduna leibagi mohuta thabak subagi hainabi thamlase madudata leiba asi wata padaba lamdam haibadu oirakani haina Sericulture Minister Awangbo Nyumaina haikrai wafam asing asi Imphal East ki sangai pata leiba Sericulture Department sinduna nauna Sericulture Minister oina thabak puba hokraba Awangbo Nyumaibu okpagi thoram amada haikibane Minister namakha taraduna Imphal Manipur gi geographically yengbada yamna pikpa lamdam amani adubu lamdam masada puthokliba muga asi malem gi miyamna yamna pamnaba makhalama oiri aikhoina hingbada tangai fadana changba polam sing loinamak isana puthokchaba ngamde adubu aikhoi gi leizariba resourcing asi mawong chumna semgatpa ngamlagadi lamdam asi aduki matik chakhalakani haibada haiman bathokloi Sericulture ki thabak asida mai onsinduna thabak tawriba department amadi farmer singna isa maki thabak ni khalaga thabak tawbiyu ngasidi state asida mioi di sing tara taret ki mathakta sinfam asi paiduna yamna line imung pure mioi amana lam ekar amada chahi amada lupa lakh 2.5 rom tanba ngamli tapna ngasidi Sericulture ki pothok sing asi miyamna yamna pamnaba pot oirakpana sinfam asina state asigi economy da chawna mateng ama oiragani haiki Family की दरके की दमकता तलो पे दर कर ले अदुन सरकार सो नंगी थबक मतुंगी द बिजली अदुबो तलो फांगनांगाई ते फांगनांगाई तवो लोनना अखोई थबक दसिबो खोई की इसागी वखन मनुंगदगी नुंसीबो यावना थबक तौसी हाबसिन याला ए अपील तौजनिक बने अखोई न थबक तौरिगेदा प्रतान तौद्रिंगे ममंगदा let us have something which we will be able to tell our children's what we have done for the department, what we have done for the people of the state and for the people of the country. In the field where you have been employed, you have been given the opportunity to serve the people. COVID-19 na maram oiraga hauzik malemda honglakliba punsi mahing asida susina namba honaduna madugi khudong chawa lauduna lamdam asida e-market ta mai onsinbagi chapchaba matam oire haina lamdam asigi saknairaba economist Dr. Chinglen Maisnam na phongdokrai ngasi sagolban nepra major leikaida arambai goba Radiant Group ki masama hangdokpagi thoramda mahakna makha taraduna hauzik India pumbagi oina lakliba go local haiba slogan asida Radiant Group na paikhalakliba khongthang asi yamna afaba khongthang amani
COVID-19 की लॉकडाउन मनुंगदा मणिपुर की मपान थबक तौदुना लेरंबा पुमनमक हलक्तुना लमदम मसिदा लेरे हाइरिबा ह्यूमन रिसोर्स असी सिजनदुना मसिगी खुदोंग चाबा लौबा ओइना ngasi नौना हांगदोक्लिबा ई-कॉमर्स की ओइबा प्लेटफॉर्म मसिदा पुनसिंदुना हेना माइ पाकपा प्लेटफॉर्म अमा ओहेनबा ngamlagani हाइखे अमरोमदा हौसिक ओरिबा कोविड-19 की लाइचत मरक्ता फ्रंट लाइन द लेदुना मियाम की मिड माइ ओरिबा मीडिया की म्यूई सिंगी पाइखत फम थोकपा सेक्शन थौरांग अमदी लैना असिदगी ngathoknaba PPE na chingba pibinaba lenga ki pukning su chingsinki lockdown na maram oidna manipur ki semilon da jiksi mang bagi chang hai tare effect of gi chang si nomada 92 crores ku gi chang si oinin kali hojit in terms of thousands of crores oidoine adar miyang ki kuta ki oina laina nabi shakti hengalan ba at the same time go local haiba ko gi zik slogan mana ise basi matungina pothok se ko gi se manu se pothok na bagi adu di khar long tam oidoine pothok na bagi thorang thosin ani masa punna ya lagadi e-commerce su loina ko go local ki slogan su ani masa ko tu na mai pa na chakani aduna covid-19 thengabi lamtheng se da khar gai de ko mating pa थौरमदुगा मरी लेनना रेडियन ग्रुप की मैनेजिंग डायरेक्टर नेप्राम रोमियो ना ngasi हांगदोक्लिबा अरामबा यूनिट की खुथांगदा लोमी सिंगना पुथोकपा पोथोक सिंग अतोपा की खुथांग याउदना कस्टमर सिंगदा हकथेंगना फंगहनबा ngamlagani रेडियन ग्रुप की मखादा ऑर्गेनिक ओइबा पोथोक ई राइट अमदी अतै अतोपा एसेंशियल आइटम सिंग फंगहनदुना लॉकडाउन मनुंगदा मियामदा युमदगी मपान थोक्तना पोचै लेबा याहनगदौरी हाइखी पब्लिक मैम सेजिदा कोई इलेक्ट्रिक व्हीकल्स दा कोई सीन अवसिंग अदुगा कोई लेगी हाइबिसिंग दो कोई ऑनलाइन की थ्रू दा कोई लागा अदुम कोई लेबे आगनी अदुगा कोई डेलीवरी शिपुल तवरी कोई ऑल ओवर कोई मणिपुर की स्टेट मनुसिदा मसी कवर तवजगनी हाइबेता थौबाल वांग मतावदा लेबा वाइखो मनी गर्ल्स कॉलेज थौबाल के इंस्टीट्यूशनल क्वारंटाइन सेंटर दा लेबा इनमेट सिंगना मखोइबु डिचार्ज सोबिरो हाइना ngarang ayu irang haurakpaga loinana कॉलेज की माल चांग कया अकाई अतोई थोखनखिबा अदुगी मतंगदा इनमेट सिंग अदुना ऑथोरिटी सिंगदा लाले हाइजखरै ngarang gi laibak thiba thaudo aduda gyan tanadabadagi डिचार्ज सोबिदे हाइदुना खंथा हौदना क्वारंटाइन सेंटर असigi मेन गेट की नाकल अमा लोकथोकलुबा दु इनमेट सिंगना पुनना सेमजिनखरै मखोइना ऑथोरिटी दा लाले हाइना हाइजबगा लोइनना क्वारंटाइन सेंटर अतैदा लेरिबा इनमेट सिंगनासु असिगुम्बा अरानबा थबा असि मतुंगदा तौबिगनु हाइनासु अपील तौखि वाइखोमनी गर्ल्स कॉलेज थौबाल की इंस्टीट्यूशनल क्वारंटाइन सेंटर दा लेरंबा इनमेट कुंथ्रानिथोइ सिंग अदु ngarang June 8 ता फॉर्मली ऑथोरिटी ना डिचार्ज सर्टिफिकेट इशू तौरबा मतुंगदा होम क्वारंटाइन तौनबा इंस्ट्रक्शन पीरगा चथनखिबनी मखोइना क्वारंटाइन सेंटर अदुदगी चेन खिबा लेते हाइनासु मखाताना सेंगदोरकली अखोई ngarang से अखोई गवर्नमेंट की माइकई प्लस अदुगा अखोई मेडिकल स्टाफ सिंग अमदि अखोई लेरिबे इनमेट्स मयाम जिगा अखोई खितंग मिसअंडरस्टैंडिंग खरा लेगिबदगी हाइबे तारे लेगिबदगी थोनिंगदबा थौदो खितंग थोखरे सिगी दमकता अखोई यामना अखोई जजु नुंगाइतबा पोई प्लस अदुबु अखोइना सी गेट से कॉलेज अमगी माने प्रॉपर्टी जे अखोई डिस्ट्रक्शन तौरबगी अखोइदा अखोइना मयाम तिंग हाइ तारे अदुगा अखोइगी ऑनरेबल सीएम दसु आइना हाइजनिंग अखोई वी आर वेरी सॉरी फॉर दिस एक्ट वाइखोमनी गर्ल्स कॉलेज थौबाल की asi leiba ge se koi inmates mayam na hoji pullaga akoi na hoji punna semjin minarani akoi sumai tauba ek se matung de jo topa quarantine tauba inmates sing de jo koi tawhanjaning de tawsu tawbigano sigum je phatte haina haijage हौखिबा मे थागी कुनहुमदोइदा दिल्ली की अहानबा स्पेशल ट्रेन दा थोलखिबा अदुगा बिष्णुपुर हायर सेकेंडरी स्कूल क्वारंटाइन सेंटर दा लैबा सिंगना मखोगी मरक्ता कोविड-19 पॉजिटिव ओइबगा लेमिनरकपा यावबना क्वारंटाइन सेंटर असदा नुमित 13 नि सुराफाव टेस्ट तौबिदबा असि अथुबा मतमदा मिटिंग चंगबियु हाइना इनमेट सिंगना अपील तौरकली क्वारंटाइन सेंटर अदुदा लैबा इनमेट सिंगना फोंदोरकपगी मतुंग इना मफमदुदा लैबदा चाना थकनबा अमसुंग तंगाई फदबा मास्क हैंड सैनिटाइजर न चिंगबा पोलम सिंग पिबिनबा हाइरुबदा ngasi फावबा पाखुम अमत फंगद्री हाइरी मपाल सेतगी कोविड-19 का मरी लेनना लाखिबा डॉक्टर तरेत अनाबा लायंग त्रिंगैदा हाना कोविड-19 टेस्ट तौथोकपियु हाइना महिरोय लुप तरु MSF एमसु देसाम KSA एम समदि SSUM ना फोंदोरकली ngasi क्वाखैथेल दा लैबा MSF की ऑफिस दा पौमी सिंगा उनबा मदा MSF की प्रेसिडेंट साजद बुयामयुम ना फोंदोरकपदा लाखलिबा डॉक्टर सिंह फ्लाइट दा लाक्चरबसु कोविड-19 पॉजिटिव ओइब्रा ओइदब्रा हाइबदु लैंगा की माइकैदगी खंगदोफम थोई
Karigumba test tawdana anaba sing yenghalabadi atopa miyoi kayasu nongna positive oirakpa yabagi oithokpa lei. Mamang da su flight lakpa sing mayumda quarantine tawruna ba haikibada mahiroi loop sing asina yakide. Waikhom Mani Girls Quarantine Center sing da thokiba thokdoki matang da paladuna lenga ki maikaidigi inmate sing test tawba si khara hena thuna amadi matam chana tawbiu haina paladuna quarantine center da leiriba inmate sing nasu chana kanglon sing ngak na chatfam thoi haiki. Ngarang mak Thawal da leiba Waikhom Mani Girls College da hangiba community quarantine center da leiba myam horok tana thora kanda khoigi get namkhairaga get thugaira kanda khoi mapanda thokiba masigi thodo ase masi government gi side tagi official gi side tagi asoiba ahoba kaya ama leibana rana khoina su khali adu khwaidagi luribadi manungdra khoigi quarantine tawraga leiriba center do leiriba myam do maduna government gi asoiba kaya ama leiramba targa su moina heta namkhairaga thora kanda khoigi myam marakta heta tin bai je masi leba macha ta daba yamna tawroidaba khoigi tawoidaba thabo amane na khoina thamjari loina sigumba thabuk thorom sing ase da chenaru myoi sing ase legakna masi chapchana action lokhot pigadaba na wafam semuga thamjage matung tarak podasu toan ba center sing da hanga leiriba khoigi institution quarantine oibi khoi community quarantine center oibi leiriba mayam se masi da su sigumba lebak macha ta daba thabuk thorom sing thodok sing ase masi thohan danaba mairoi lup taruk na appeal tawjari Jiribam ACG MLA MD Asap Udina Chingduna Jiribam ki DCSP medical official sing amadi Jiribam ki CSO sing yauna quarantine center sing da chatuna yengsin krai amadi pochai chana bakaya sing su mateng pangkrai yengsin bagi khongchat chatringai mamangda MLA na DCW Malem ngan ba chenglai IAS da hauzik waliba ambulance ama sizana ba haiduna ambulance ama DC da kusinaki Yangsin Khongchat adu da Jiribam gi Lalpani High School, Jiri College, Jiribam Higher Secondary School, JMC Janaram, RK Sanatombi Devi Vidyalaya amadi Harinagar gi Model School singda hangliba quarantine center singda chatuna awa nungai amadi chana thaknaba polam sing kaya supiram ki Khongchat asiga mari lainana local MLA MD Asap Udina hakibada Jiribam DC amadi SP gi mityeng makhada Jiribam da leiriba CSO singa punna chatminaduna malem gi kinaraba laina COVID-19 bu frontline warriors ama oina thengna khiba si thagatningai ni haiki Deputy Commissioner Amasung Superintendent of Police Buahan Mapai ID Yamna Thagatningai maramdi Ma ki supervision makhada Jiribam district asigi tongan department singa khud samnaraga CSO gi chino singa loinaraga Jiribam sigi awa bahidi hariba pandemic COVID-19 asi thangana basi ekoi awareness amasu ekoi praja mayam da pina na maswaidi lairiba CSO sing sin suina apil thamjari State asida hangliba private school kharana thagi fee thidoknaba amadi anoba session gi admission tongnaba mama mapa singda WhatsApp ki khuthangda message tharakpa thengnare masi laibak thibani amadi taha ba ngaingamdaba khongthangni haina All Manipur Students Union M Suna thadorakpa cherol amada phongdorakli ngasi mahiroi loop asina thorakpa cherol amada message tharamliba mahiloi sangsing adudi extra ed school comet school kids foundation kindergarten Montessori school Maria Montessori school Ratan Kumar Memorial School amadi RM school ni masida sunatana atopa mahiloi sang kaya magi maming khangba ngamlei set asida quality education puraknaba private school na achobu thodang lawi haibasi khangnaraba adubu Awaba mahiroi singi yenglaga lockdown manungda mahiloi sang singi fee sing lobi danaba mahiroi loop asina haiza balai kre haina cherol asina makha tarakli Pawgri makta natin mapriyam tang losari BJP Nambol Mandalna Nungaiba Fongdokchari
BJP Central Leaders Singna Yamna Commitment Laiba Party ki Principal Ngak Lachatpa Afaba Luchingba Professor S. Tikendrabu BJP Manipur Pradesh ki Anoba President Oina Khalakpada T.S. Basanta IPS Voluntary Retired VP BJP Manipur Pradesh na Luchingba Nambol Mandal President Adhaksha Bishnupur District Chairperson NMC Pradhans Councillors Amadi Morcha Singhi Karyakata Singna Achamba Khudol Sinaduna Nungaiba Phongdokpaga Loinana Center gi Luchingba Singbu Thagatchari Thagatpa Phongdokchariba A. Jiten Singh General Secretary BJP Nambol Mandal Break himatung da taram nong chari makhataba pauda Manipur lengak na lokhalakpa khongthang ama oina pauna amadi thangal hanghanana ba thorang lokhatle loinana kaithel aniasi karam ba numita kari potlam yonba dukan sing hangadagi haibasu cherol aduda pali Chief Secretary Dr. J. Suresh Babu na thokpa cherol aduna palibadi ningthokaba numita thangal kaithelda firol khongop stationery sports amadi crockery items sing aduga pauna kaitheldana luggage amadi stationery ki dukan sing hangba yagani Laiba popa numita thangal kaithelda electrical amadi painting ga mari leinaba dukan sing pauna kaitheldana jewelry cosmetic photo studio amadi glass dukan sing yumsa kaisa numita thangal kaithelda aluminium plywood amadi utensil gi dukan sing pauna kaithelda firol amadi lang gi dukan sing sagol sel numita thangal kaithelda electronic computer mobile amadi Langi tukan sing pauna kaitheldana cycle computer glass plywood mobile amadi electronic dry cleaners hanghangani irai numita thangal kaithelda motor parts tire amadi battery ki dukan sing pauna kaitheldana firol gi dukan sing hanghangani thangjan numita thangal kaithelda hardware sanitary tiles amadi marvel aduga pauna kaitheldana khongop sports samasung eyeglasses dukan sing hanghangani Numit asida piriba dukan sing asi natana atay atopa dukan di hangba yaroi hairi wafam sing asi khudaktagi chatnaragani hairi RD Department na NREGS ki matang da numit taret ni khaktagi oiba verification tawduna tumina lesson kiba laibak thibani lenga ki oiba level committee ama semduna hiramasi ki matang da asengba chumba tidok piu haina Indigenous People Association of Kangleipak IPA ki Vice President Thangjam Josikantana lenga ki pukning sinsilakle ngasi kai sampata leiba IPA ki mayaloi sangda pangthupa pau mifam amada Vice President Thangjam Josikantana NREGS ki matang da RD Department na BDO GRS amadi implementing agencies singda sinaduna verification tawhan kiba si wathok asi matang da RD Department tumina leithokpa yanabani loinana lenga ki maikaidagi ngasi fawba hiram masiga mari leinana aranba tawba myoi amata fagat pa leitriba si angakpa poi ipak na NREGS ki matang da aranba tawba khudingmak ki mafamda akhanaba mityeng adumak changkhigani haiki ngasi konthong GP gi leibiriba akogi miyam konthong kendra gi miyam haitare konthong GP gi da leibiriba akogi amot posing ji akoi ipakna matam chupada akoi amot posing ji loimak singdok jare keni sida nate konthong GP gi da nate manipur da leiriba akogi NREGS ki poliba jaga sing haitare mafam sing da akoi sahi akoi handaki sina loire haiba laite lisang sina haugiba mamangi extra palamba pradhan oisunu member oisunu tungda lakadabu oisunu hariba makhogi mathakta chapchana ipakna adum yeng changaga adum leigani haibase akoi ipaki makai dagi thamjari asi koi kondom GP gi 1/6 ki akoi hana job card ani palamba yabu jingje kakthana na ba ipaki site gi angkan haibase sumaina to topa GP all manipur gi GP mayam adagi loina ngambu oidana mayam chel oina kakpa ngamdana aigi wata ka o haidba sumaina action tawriba sumaina atopa GP atopa warsing da ju ani palam ji loi kakpa ngamdana amtang aphaba sumba manipur ma propang ngambado oisanu haibase ai thamjaraga lojarage Quarantine tawba matam sui sude haibagi irang leiringai charakta kwakaithel konjeng lekai high school dadi institutional quarantine center da numit 13 ni suraduna home quarantine tawnaba tharakpa ANS na konba mafam singda leiba mapalamdagi halakpa mioi sing apunba na harol gi sakti ANS na senduna home quarantine tawhali mafam asada numit 13 ni home quarantine tawraba matung numit 19 suraba matamda yumda halhan khragani hairi Hiramasiga mari lainana ANS ki Vice President
Tourism Brozena Fongdorakpada School Lasida Mioi Nipan Lady Institutional Tentor Mioi Taruk Amasu Lakadaba Lady Mafam Masada Puna Mioi Taramari Legani Loinana Enmes Singi Chana Tangna Bapunamal Lekagi Mioina Pali Punaduna Ngasi Fauba Awat Palahendri Amadi Lenga Ki Maikaidigi Hausi Fauba Karigumba Mateng Amata Fangba Laitri Haiki Alhamdulillah, Sinaw Sinduna Legada Zagadu facilities Adumba Zagadu Pangdabudi Ayamboina Club na Sinbiu Haidana with the Wakat CM Lakumatu and the Sindi Sinjabani. I don't know who Levi was in our Sinasu, put a Sinjarif same machine and Madixai Haidana Kodi Yakuna, no I have a Pondu Sari Piri, Chim Kapona Quena, Mugada Soy the Gi Habitu, who's a Pukini to the Soiba, and Kiba like Tribra Haidana, Yamuna Canara Positowi. Nakamaromda mafam asida quarantine tawduna leibi nupi amana fongdorakpada mafam asida leibada makhoida awatpa amata leihande chana thakna bapomba ningthina piri mafam asida leibada penda ba haiba amata leite leika gi miyamna ningthijana yengsinbiri haiki kai ans club na sinbiduna seista home quarantine sinbire masisa koi leijarak pane masisa loinama facilities adum phadna phangje ising dedegi chana thakna ba dum phadna provide tawe koi night shift tawna noma gi koi ibungi pa leiba halaman kai sigi moina noma gi kano shift tanara kanda koi bunga pisen biri Ngasi numidang waram pung taruk rom tawa matamda wahengbam laikai jiri parking da jiri bam rom dagi lakpani chingnaba tata sumo ani khamduna passenger sing thadaram lai passenger sing adu loba oina barna car amasu lakhi tungda manak nakpada leiba mioi kharana photo kaplu badagi mafam adu thadoktuna chen khre hairi Thobal District SP gi midyeng makhada OC CDO Thobal Inspector N Sadanandana luchingba team amana ngasi pung 2:50 yankhairom tawa matamda Thobal gi Additional SP Operations Sachidananda Soibam na luchingba team amana opium kg 2.10 manga ka konana miyoi ma fakhrai miyoi adu komla chingi waiting set mayadagi fawani hairi ngasi faraba miyoi ado asang khulendagi leikhidraba honsan tangkhulgi macha Gresham tangkhul chahini fumathoi kawi hairi faraba miyoi adodi polam sing nongpok sekmai police station da sinakhrei makhata ba thabaki damak sinakhrei International Red Cross Society Manipur State Branch Sinduna ngasi Moreda Leiba Police Guest House IB Complex ta nongmagoeba COVID-19 ki matang da wakhal taminabagi thorama mapangthokrai ngasi gi pangthokiba wakhal taminabagi thorama da International Red Cross Society Manipur State Branch samasung Manipur Police ki makok thongba official sing su saruk yakhe loinana housing malem pombada mipainari ba COVID-19 lainagi matang da frontline da mathau toriba tungan ba police personnel singna lawgadaba thongda sing amadi matau karamna laina asi mi amadagi amada launa bagi haibigi matang da resource person singna wangang khe ngarang numidang pung tararom tawada Johnson Higher Secondary School da hangba community quarantine center da duty taururaga halakpa uripo ningthokhongjam laikai digi Dr. H. Harabagi gari amadi atopa gari amagagi marakta thokiba thodok amagi matungda atopa gari da tonglakpa masak khangdaba makhoi kharana Dr. H. Harababu furambagi matangda mahaki apokpana Imphal Police Station da tharakpa complaint amagi matung ina thodo aduda chenaba Manipur Police ki Sub Inspector ama fagatle hairi Chahi kyagi mamangdagi hauna Kumbi Kendra gi Kumbi Municipal Council gi Ward number 1 dagi 9 fawbada leiba imung singda afaba thaknaba ising fangdabagi matangda Municipal Council asigi manungda leiba club NGO samadi CSO gi apunba lup tara humdoi na punsinduna semkiba Kumbi Urban Development Committee na Kumbi Mayalekai da leiba Humanism Foundation gi office da ngasi pawgi mifam pangthokrai Water Supply Scheme gi Athubada mathau tawhanaba wafam sing taksaladuna Kumbi Municipal Council da su memorandum amasu pisinki Kumbi da leiriba wa amadagina mapan phawgi yumthong khudingda athuba matamda municipal na ising pipi kanagumba XYZ committee ama sembiraga apun bagi oiba committee ma sembiraga leramba taraga su
मधुगिदुना अखोई चलाई बिरो अखोई इसिंग थक्पा पांजरे अथु मतमदा इसिंग थान बिरो एदा लापिदा बतारगदी अखोई ने सेमजरिबा कुंबी अर्बन डेवलपमेंट कमिटी असिसु अखोई लगा वॉलंटरी सर्विस पुथोकचरगा लेबाक मियामगी अमसुंग कुंबी अर्बन एरिया दा लैरिबा युमथोंग खुदिंगी मिहोइसिंग सिगी अखोई यंजरगा इसिंग पिननाबी थौगामलो अखोई लबजते अदर टाउन डिवीजन मखादा सागिबा कुंबी अर्बन वाटर सप्लाई स्कीम से मसी फावदा अखोई इम्प्लीमेंट नत्रगदा कोई अखोई संगादबा नत्रगा मसी फंक्शन तौदबदगी अखोई ngasi कुंबी प्रजासिंग थेंगरिबा सिंगी अवाबा थेंगरिबा से अखोई मरी लेनबसिंग दा अखोई मसीगी कनोजी अखोई मरी लेनबसिंग दा मसी थबोय मोथोपिनबा हनन हाजरबसु ताबिदबदगी ngasi जे अखोई कुंबीदा लेरिबा क्लब ऑर्गेनाइजेशन मयामजिंग सीएफओ मयामजिंग पुलकांदा मसी गसिगुना अर्बन डेवलपमेंट कमिटी ना मसी खोंजंग जिरीबाम की लोकल एमएलए एमडी असप उदिना चेयर लौदुना डीसी ऑफिस की चैम्बर द जिरीबाम की डीसी डब्ल्यू मालेमगानबा चेंगले याउना अमदे जिरीबाम की लेरिबा ग्राम पंचायत तरुक की प्रधान सिंह की ओइबा मिफम अमा कोविड-19 की स्टैंडर्ड ऑपरेटिंग प्रोसीड्यूर मतंगदा मिफम अमा पांगथोखरै ngasi famkiba mifam maduda GP khudingmak ki pradhan singh saruk yakhi anoba SOP thorakpagi matung inna hangduna thamliba quarantine center da leiriba singh asidagi masagi yumda quarantine tawruba yabagi ayabadu GP singh ki pradhan singha khanaraba tungda local club singna kadai forward daita logadagi haibagi matangda khananainakhi थासिगी अनिदा कसार असम की उदारबोन कॉन्स्टिट्युएंसी की मनुंग चन्ना लेबा जयपुर कोनोकपुर पार्ट 3 दा युम अमगी मियोई तरेत पुना चिंग नमधरक्तुना लेखिद्रबा इमुंग मनुंग की मियोई सिंगदा असम इंडिजिनियस पीपल प्रोटेक्शन कमिटी की टीम अमा चतुना अवाबदा सरुक याख्रे AIPPC की टीम अदुदा AIPPC की जनरल सेक्रेटरी सराम हेराजित सिंह एडवाइजर तोमिस उद्दीन लश्कर फाइनेंस सेक्रेटरी जासिम उद्दीन लश्कर नासिम उद्दीन लश्कर सरुक याखी टीम अदुना इमुंग अदुगी लाइबक फदुना हिंगहौरबा मामा तोयमुन नेसा लश्कर मचानुपा सलोम उद्दीन लश्कर गा उनदुना मखोयगी हौजे लैननबगी लम युम अमदी विडो पेंशन पिबिनबा असम गवर्नमेंट AIPPC ना तक्सलगनी हाइरी मणिपुरी MIL दा चामदा मरिफुतरा मापन मार्क फंगदुना असम सेवा नलौबा HSLC एग्जाम लिसिंग नितरा मापन कुंदा असम पुंबकी ओइना मणिपुरी सब्जेक्ट मकोक ओइख्रबी कसार असम की रानीपुर खुंदा लेबी वाई तनुश्री देवी अपोकपा वाई बीरेंद्र सिंहा अपोपी पूर्णिमा देवीदा मणिपुरी यूथ्स फ्रंट ऑफ असम ना लेंग्यान अमा खुदोल तमदुना थागत पफोंगदोख्रे ngasi Tanusri की युमदा MYFA की प्रेसिडेंट सराम हेराजित सिंह नोंगिन NGO की चेयरमैन चिंगाखम बिस्वजित सिंह सु सरुक याखी कोरिडोर सदोकलुप वांगजिंगी निफुहुमदो शिबा मपोक नुमित पालन थौरम ngasi lamding नासिखोंग लेकाइदा लेबा आइबा नहाकपम बिरेन की युमदा पांगथोख्रै ngasi की थौरम अदुगी सरुक अमा ओइना कोरिडोर सदोकलुप वांगजिंग की चही की ओइना पुथोकपा इथिल चेफोंग फोंखी लोइनाना वांगजिंग वांखैदगी लाइरिक येंबम मनीना इबा सनामही कोलु यैखाइबा अमसुंग वांगजिंग सोरोखाइबम लेकाइदगी युमनाम महेंद्र कुमार ना इबा वांगजिंग की सनागी युम्बी हाइना मिंगथोनबा लाइरिक अनिसु फोंखी इंडिया लेंगाकना जम्मू अमसुंग काश्मीर रीऑर्गेनाइज एक्ट लिसिंग अनि तरामापन की खुदोंग चाबा लौरगा JNK डिलिमिटेशन प्रोसेस असदा मणिपुर याउना अवांग नोंपोक स्टेट मरी लिसिंग अनि कुन तरुक फाउबा डिलिमिटेशन तौदनबा थमखिबा थिंगबा लौथोक्तुना लिसिंग अनि अमगी सेंसस ता युमफम ओरगा डिलिमिटेशन तौनबा कमीशन सेमदुना मणिपुर की MP अनि अमसुंग MLA मंगा हापखिबासी अचुंबा खोंगथांग नते हाइना ऑल मणिपुर यूथ प्रोटेक्शन कमिटी ना थादोरक पचेरोल हाइरी चेरोल अदुना मखा तारादुना मणिपुर की मियामना इंडिया लेंगा की डिलिमिटेशन बु यानिंगदब नते इंडिया की चही तरा खुदिंग की पांगथोकलिबा मिकोक थीबा सिदा मणिपुर की ओइना यानी अमसोंग लिसिंग अनि तरा माथोय की सेंसस डाटा सिदा सब डिविजन खरदा मिसिंग का हेना हेंगतुना अरानबा यामना यावरी मणिपुर की मियामना पामलिबदी लिसिंग अनि कुनमाथोयदा पांगथोकदोरिबा मिकोक थीबा सिदा यामना साइंटिफिक ओइना इंडिया ना पीबा आधार लिंक तौहनबा लोइनना ILP सिस्टम सिजनदुना यलहोमी खक्तबो मणिपुर मियाम ओइना सक खंगलबा मतुंगदा मणिपुरदा डिलिमिटेशन तौबियु हाइरी पाउगी मरथा नाते मब्रे अममुक लौजरी।
Langol View Charitable Clinic haina khangnarambo mafam asi Lamjingba Hospital and Medical Research Institute Private Limited haina khangnarakani. Mafam asida medicine, gynecology, surgery, orthopedic, ENT amadi pediatrics ka mari lenaba analaying service singi khudong chawa lobiyo. Akupa marol gidama contact tobiyo Lamjingba Hospital and Medical Research Institute Private Limited, RIMS Southgate near Kombinay Kaithel. Hospital helpline number 8258967890. Breaking matang taram nong chari makatawa pauda EPC thawai kansi haiba thimda hospital singda koina chatuna EP bagi khongjang adu makha chatharakpa oina ngasisu RIMS Hospital Lamfelda Indigenous Youths Association of Kangleipak ki thomi singna EP duna mateng pangkhre. Mayang Imphal Kendra gi manung chana laiba matam sangna sembidana lakpa Bengun makha lekai lai Salam gi lambi ngasi sekmaizin thongam dagi Pranab Automobile Center gi proprietor Uri Kingbam Ramesh na semjin ba hokrai matam sangna sembidana laklaba lambi sembi bagi damak lamdam dugi miyamna Ramesh pu thagat pa phongdorakli. Kakching Assembly Constituency gi MLA Y Surchandra na ngasi Kakching Turel Wangmada Dag Bangala Maningda leiba BDS Children's Home for Girls amadi Haikapokpi Blind School da chatuna mafam aduda leiriba sing sel yauna chana thaknaba amadi sanana ba polam sing khudol tamkhrai polam sing amadi senfam sing adu mahaki machanupi gi mapok numit ka mari leinana khusna khibani. May kun maridagi hauduna Ipak Films Production Manipur na sinduna coronavirus tagi laptop lasi COVID-19 maithiba pirasi haiba slogan ga loinana online gi kuthang da pangthokhiba Ipak Photogenic Contest lisingani kungi result ngasi Tera Bazar da leiba Smart Security Service ki office da lauthokrai changdam nabadu da Bangladesh, Myanmar, Tripura amadi Manipur dagi punna miyoi humfutaruk na saruk yakhi. Bonika Langbamna Ipak West Photogenic ki mingthol fangkhibaga loinana Tripura dagi saruk yarakhiba My Mom Binit Singhada Ipak Special Mention Award piragani hairi. TOMTV na sandokliba Your Voice adongi khonjal ki tharumda miyamna makhoi gi oiba wakhalon sing phongdoknarapa leptri ngasisu kana na karamba wafam sing phongdorakpage habidu puna khangminasi. जिरीबामदगी मणिपुर की दमक बस थारगा जिरीबामदगी खरा थौदोरक लगा पुलिस लाक लगा इखोई बुखाम खिरम्मी अदुगा मफम अमदा पूरगा इखोई द असुमना हायरक्की ngasi somda bus khitang khudong chadre aduna ngasi gi di mafam asida leisillo hayeng ayu angan bada noi soidana tharage haina hairammi aduna maram oiraga ikoi jiribamgi lalpani hairiba government high school da changlaklammi mafam asida tumfam mifam gi karigumba facility am foleramde aikoi na mafam asida leirakli basi numit taraga ni thoni sujillakle hojik foba karigumba amata ohongba leitri chana thakna basu maram yamna chade karai foboge haibada alu borada chak pirakhi thaknaba ising mising suna fangde aikoi na silli langiba makoida kayarak hanna fajana sinbi naba haija kiba matamda makoina karigumba am foba na chungbide aduga amana aikoi gi tungdala kiba miyoi pumnamaksu imphal da adumak thaki aduga aikoi na karigi damak mafam asida thamlibano numit kayani thamgadori bano aikoi da ahan badadi numit tare ni dang leigadabani haikibani aikoi hojik mafam asida panduna leiribasi apun ba miyoi nifuma panni district ahum khakkini adura maram oiraga athuba matamda nachana naw aikoi gi chamamnari ba asi kokhan biu aikoi gi sample jun gi ahan ba tarik ta lawkhibani adubu ngasi fawa result fangdri sarkar gi rule gi matung inna 14 days quarantine tawgadabani haibani aduga aikoi gi hojik lemhori ba numit asi numit nini dangai silagle numit nini asi gi manung da aikoi gi result pibiraga isa isa gi yumda thambiu ngasi nongthil phone khiba pauche singda kari kari yaw khibage habdu mayam puna meng tamnasi Kanglei Paki Maira
Chief Minister na Plan Health Clinic hangdokre, Mobile Soil Testing Ban launch tokre. Ngasisu Janim Samyoy Kuntramapan, Rim Samyoy Kunmari Hengalaktuna, positive oiba masing Chaniga Humfutra nitoy sukre. All as home anida lupa lak mga gi sentfam piduna home gi ahalsing da yoga masana gi kanabasing panghalagani. Eljant Kumar. National Sports University semganaba CM ga Kiran Rijiju ga video conferencing pangthokre. Paunil Khon. Population data da yumfam oiraga delimitation tauba yaroi. Nongmada kuntra taret positive oiduna chaniga mapan sukre. Active case na chamaga yankhai taret sukre. Lisingani amagi Manipur census achumbanate. AMYPC. Kangla Pau. Disqualification case ki aroiba wayal laktri fauba Manipur High Court na MLA taret Assembly changba thingkrai. State sida COVID-19 positive case kuntra taret hengalaktuna confirm case sanigamapan sukrai. Active case na chamaga yankhai taret ni. Quarantine center ki doctor police ki fizol setpa singna nongmai namlaga fukrai. COVID-19 nongmadi soidana laksan bangamgani Biren. Manaba maru changba uhai mahi marong marang kaina putoktuna semitlon fagat hanaba honasi Chief Minister. Manipur yauna India da pungkun ki manungda coronavirus case lising mapan ga chamapan ga marifu humdoi yaukrai. Ipak best photogenic mingthol hiyanglamdagi Bonika Elangbom na fanglay. Pandam ahan boy na chaliba pungkun mari asida khwaidagi yamna miyoi humfumathoi positive oiduna Manipur ya punba case chaniga kuntra humdoi sukrai. MLA taret Assembly changbada corona thing bathamkrai. Talab ki amadi imung puna bakhaki thabak tawgum se miyam gi khalaga thamoi sengna tawse. Awangbo numai quarantine center guidelines ki wangmada chathakhiba thawong condemn tawrakli. Loislakpada maroi papa amuka na pizari. Ihan hanbo oina seda sada nongmada miyoi chama nauna COVID-19 positive oikrai. Agro-based industries, horticulture amadi MSME na Manipur gi senthok lambida tungda yamna chauna kana ba oirakani amadi malem gi atai mafam singa changdam na bangamgani haina Manipur gi Chief Minister Nongthomam Birena thajaba phongdokrai. Amadi Congress gi chongthokiba MLA taret Manipur Legislative Assembly changbada athingba thamle haina Manipur High Court na rai takrai. Ngasi oina di TOMTV na pizaba Manipuri Paulo Izare miyeng tabiri basing buamukana khurumjari.